Houkhiba May Kunmapandagi Tha asigi ama phaoba Cuttack Pangthokhiba Mapan suba National Open Taekwondo Championship medal Lourakhraba Union Taekwondo Academy Sanaroi sing okpagi thouram ama ngasi Mongsangei leiba TS Paul Manipur Women's College pangthokhre thouram aduga mari lainana lamdam asigi masak nairaba saisakpa amasung mamiroi hamum sadanadana hai hiram khudingmakta thaksi khasi haibase yamna maru oi sanaroi amagi punsida lichat sajat fazaba thaksi khasi taiba fattaba hainabi singdagi lapna leiba matam mamal khangna chatpa haibasing asi yamna maru oi ngasi Union Taekwondo Academy gi sanaroi singna National Open Taekwondo Championship ta gold medal taraga nipan sida silver medal taraga nithoi amadi bronze medal taraga mathoi punna medal nifuga mathoi Lourakhiba ase singthaningai ne sanaroi sing asina mai palakpa asida oza amadi mama mapa oiba sing achoba thodam yawi hainasu mahna makha tana phongdokhe Matei pangthokhre kong solo ai ko ko ni ta ba ai ai se ai ko ke se ta ni na ni ko ni sangga la ko na e ko yi ko sa ni e ko yi ko ko ni ngasi en matei pangthokhre ba ko ni